A very good morning. newtv news analysis asibuming tabi punampo han bamakta da dong host. HEEYAI matong bramna punang putram nokcho boloi na ikukno na krumjari. Ngasigi imphal da phong batongan tongan ba pauche singi maroi be headline sing khana nei na ba sida khoigi studio da lengshin bidro leri ba si khoigi oja Dr. YENDREMBAM KIRAN social activist ahan bamakta da oja KIRAN bu tram nokcho boloi na ikukno na krumjari. Thagachari oja ja khoigi khana nei na ba si chathadringai gi maoina na tongan pauche singi maroi be headline sing asi yongtang miyam da pathok tuna thamjabagi khudong chaba si lojage huyanan pauda Home Ministry na order pidrabadi manipur da thokpa thodok singi case NIA na register tawduna thijinba ngamlamdre BJP gi thabak thauram khudingmak boycott tawbagi khongjing changsilagani cookie terrorist singda military crackdown chathaba ngamloidaba orabadi pham thadok piu kokomi Chief Minister amasung Home Minister gi yumda leibak miyam na khongjang jangsilaga makhoi gi firep lauragani YENDREMBAM sana leipakta lo thugaiba sing chapchana thengnana ba counter insurgency force thungleragani Govindas micham miyam gi yenglaga total shutdown handokna ba appeal tawkhre tangkhulani hat ki ba TM kasong gi ambush condemn tawnaragli UNC na nagata balam singda numit humni gi shutdown lauthokre Sanga Express ta Govindas mangani gi total shutdown handokpiu irang handokna na ba petrol irang thokhan na ba petrol bomb nauri yot ki nauri maru yen ba yaure kokomi BJP gi thabak sing boycott tawre khongjang chathasi kaithel sing famna khidre lambi sing thingba thoklak khiba khongjang sing changsin nari okna famda State ki fibam yengsilana ba Home Ministry ki mihut sing asi thunglaragani mine press bullet proof gari sing thungba haure counter insurgency operation da hai sing ba forcing thunglaragani Govindas UNC na numit humni total shutdown law thokre khongjang manung da cookie ga nakshin na dana ba haikre hairi ba sing asi khoigi ngasi gi imphal da phong ba tongan ba pause sing gi maroi be headline ngaktani makha jatha jaboina huyenan pau da yauri ba khoigi zakiran masida Home Ministry na order pidrabadi manipur da thokpa thodok singi case NIA na register tawduna thijin bangam lamdre masida yauri NACN IM na kangpok pi da hat ki ba koijam nongan bagi case manipur lengak na NIA da khushin nabina ba Home Ministry da ai ba cherol piduna haija khrabasu Ministry na order thoktabagi NIA na lokhat lu yadre High Court na Home Ministry da affidavit file tawrakna ba aroiba matam pikre haidana zakiran akhoi manipur da hojik thoiba issue ngarang na hantrong lawbi gi bo oiro akhoi ne hek khangbada hana CBI harambadagi hojik se khoi any thoiba unwanted issue sing se NIA da sinare hairi adubang pu ngasi haplak liba sigi akhoi gi headline oina thamlei basidi NIA da sina basida masida makoina registration tawba tawdabagi wafam amsu yauri masigi matang se khoi gi NIA da sinare harga akupa sidi khangdabanina miyamna su sigi matang se akupa se kamain tawdana NIA da sinaraga su hajipo justice phangdrino haibatugi achauba khoi gi hidden agenda amadi ngasi masida thamlaiba khoi gi headline sida su zakiran yam marik chumna yauri sigi matang da zakiran gi oiba motse kari kamai thambini yam chum wafam ne ngasi koina prajamiyang gi mit mai oina ba ngasai hoelam paul yaur hai potse ngasai ju thena jare aduga masi koina high court laiba civil case number 631 of 2024 gi case amakhak ni case na kaino da 12 February 2023 da koi NSN IM singnaba singna tasena kaungpi DPS ka yam nakna kilometer ohungumtang lapa jaga am ta haitare ko khulamagak ta changobung khul hai ko si khul sira kwa kathil konjang le kai degi koi gi akoi jam ngan ma ko wa no naham kha hat khibagi matang da haibitare masi FIR se sumoto case oina kaungpi PS lokot pani FIR number 8 close to of 2003 ni aro masi high court cha leiba ma gi civil case numbers na 631 of 2020 haidor smile leibani sai sai koina high court leba case gi matungin na ekoi masigi si commissioner home da haidare masi 18 March 2023 da ekoi minister na commissioner home na 18 March 2023 is the Ministry of Home Affairs ki special secretary internal security da haidare official oina ai ba cherol pishal laga masigi posi paibi wana thamgi ba potne ada NAI na investigation chathaba matam da ngasai petition ngasai tongnar ba my case man mu thengnar matam da haidare 20 petition asi masigi keno da
2024 dagi hauna masigi poje mas file tor satharak pa poche masi khoina 2nd April 2026 ta NIA gi additional SP police hai tare moi ko masigi magi branch mani bulai posna phongdok wafam amagi matungina mahaki oina ngasai gi keno da Pisena trama thoi panba masinga sagi affidavit ama madu pakhum moina mana file tor khiba court ko sigi matungina magi investigation jathaba matamda mana haire ji matungina Ministry of Home Affairs dagi refer tor ko natragadi madu mathau tai natragadi makoina case pai bi yadi hena masi hujik ta phongdorok pane sigi poch harak pasida sida lewak asigi security amadi terror activities sing jatharak ba sing gi haib tare masigi thodok sing asi investigate tawna ba NIA ji link kim ne hai pot amsa mana dum poch da palleba panba taragasu ngasagi counter affidavit ama masigi 10 March 2026 ta court na file torna baina piba matamda ngasai respondent 1 to oriba moi NIA mai mataka toriba singje sisna kari khumake da 3 weeks ki kano matam piu haina case gi pot amu leithor eb sigi pot sida ikoina huji haijaningi na ikoina every thaba khudi makta manipur ngasi di case ama tholok matam da aham da FIR chanba mayam na pamis then JSC semga JSC ga understanding ama ngasi matam gi lenga ka pura kana masi NIA ra sinab da CBI sinab ai pot singje smai chum torga lak was ngasi fok ta yamna fruitful oiba result mata ngasi wo phangdri ji manung gi core issue core keno si kari da lerang ga kana ngasi NIA gi additional SP police na phungdur iba pot se sidai sa magi ngasai Home Affairs ki Ministry of Home Affairs dagi home dagi direct madugi pot si pairo natraga tauro haibagi reference refer torok ba natraga madugi pot thangdarak ba ya thangama yaudagadi yadi hayo pot neba adu targadi ngasi fauda matam gi lengak na ngasi manipur praja miyam da masi open noina sit toribra aduga achuk chawba discrimination ama haiba tareko achuk chawba yamna contradictory ba boina ma confusion thokba ya mayam ngasi tholai ise kari gino haiba chaw wafum lae adu targadi ngasi gi heading ayam da loin yaure lo thugai ba sing sab chana thengna ba counter insurgency force thungdaragani yana ekoina ngasai gi ekoi kano Govindas kono jong home minister state gi oibiriba mana phongdoi tamu Govindas na aduga amu mana appeal tawi mayam music sumaina protest toriba bandoriba singje handopi hai pochi yawe ekoina haijaningi na swaida ekoina moina yamna thengna ba haiba counter insurgency gi forcing thunglagani haibasi masina takodi koi manipur la state ki forces sing adu laiba mayam chi haitrabra haiba question amaka lai sigi mamang da ekoina artist 2000 dagi hauraga 2000 gi loidri phawgi pot ado kano gi 10 adai bo haib tare ali 2000 dagi hauraga swaida decade amarom chathagi ba manipur da counter insurgency operation fact arrest fact encounter mayam ama phakap tawgi mayam da tawgi mayam se yamna ai singba ai doi jin doi ba ngata ne na khona mayam da praja sing u gi ba ko adu gi sing du di cry like ge have question amsu la em mapan gi sing jina ngasi tawri pot mayam da even ngarang nahan ambulance ta khamaga driver du kumdaro haraga just manung gi ana patient bogus chingdana khotna tawna pot mayam ama ekhoi ure central forces chingdana adu tag ekhoi manipur gi administration ji total failure oi de have the learning I pot like then government says just name check katangi leira question among si koina high pot se swai the ne khoi thamjani na adu chumba akai to mayam am sasarak ba de constitutional provisions safeguard mayam ama as a citizen of India ekhoi dang asidi right to freedom of speech and expression ji article 19 clause 1 sub clause a na pibudu ngasai supreme court na ningthisna amuk kana exercise to we na ba ekhoi kano IT AK section 66A je mas chatna roi aduna isagi aninga pam phongtu wai pot lay adu ngasi di ekoina ngasai kano da social media sing thengna bukanda ekhoi gi just pakshaning da pot ma ju pa e police ki sing de chnaw sing de khoina hygienic ba concern SP ntraga IO sing mari lena ba case still to riba sing da jo hygienic ba se mi ma pha matam da ma 80 ni adu ne na identify to matam da mai pot am ka pira aga angang am khaki magi kano Facebook page amada akai to oi ba ya ba madu mayam thok pa ya ba pau phongboi da makta fare na to pot ma yawe ba ngasai maming du ding ningjeng thoktre ko so ida 80 gaina da ramai de pan ba se so mai pan ba palning de individual lo na phabiu organization association gi apunba warep na ma mai to ro na pibu de leram moi magi su magi sounding bu ko shaw no do hen leba ke thui mayam sida phongdok pa oram gani aduga IT AK section 66A na ju madu gi pot phongdok pa ya na pi ki na madu phare pot to kam how far genuine oi de kai ba si hujiti yam kana khana ba mathau tai ana sigi pot mayam sigi marak ta aina hajen ba pot am khak na ngasidi koi police sing laiba security forces sing laiba sing jina kanti thoke koi civilian protesters singa mukna ba
si kari kana gadu no haiba potu neba kana na kari gi mukna libano aro tar adugi chorokta police ori ba sing jina na daga central paramilitary for security force na lo thugai ba sing jina hena kan mukna ra ganda mukna buduna chunggadra adugi pota lo thugai ba sing duna innocent civilian sing da madugi mogi punsi da pikam na haliba aruga ta sengna moina lo sing na baji lo gi matungina warak na bo na buduna hena chumoidra haiba potu ne ngasi khoisaw na praja miyam na ngasi hena protest to busing da yamna violence oi ba pot mayam chathara ibase masi thoinki crime kaino sing chi escalate to na bo hona bo dum yorom mai haning mai laite mi chak kusu kena matungina waklun kenai ko se SP Imphal West ki sibkan da ngrang sengdoki ba pot ama khoi uzai madu yam chum bo wafum oram gani petrol bomb kerosene bomb adagi even nauri adagi nung thomak po khot mayam duna madugi aso open mayam thok pa madugi lakshan na hona bo nungai ta thok thok habit di achum pot oi gani ba even akoi bok ta ngasi media gi press ki television nang mayam rakta ayu untin de khara phai wari chana bu nungai kem tawde even sida protest mayam jana mai muthalo har kani gari thor lak dung dang se ko then adagi amana mai thalo haini are amana chang kano da lepo haini adagi swaida ikhoina adum ikhoina press ni kana habit thojel ge troga press ju kumthara chapdi har ko di ke da wi kai gum ko yamna wai wata nungai ta ba ngasai gi thakchin jasalaga dum lewak si gi issue mayam sing ji gi madum bo pot mayam duna divert oi haningai leite ona te na ba chat khiro haningai leite leini bo pot mayam sing se aina se ikoi gi ya le mada aina respect to biyo na niru ya ponte aina to ri ba igi thabak tu matung ina ya le mane ngona respect to ni natra aina ya le ma respect to gani adugi potu da ikoi gi leiri ba magi profession nongju nongja khangdana aying nongthil khangdana crime marakta ikoi gi thawai khowak ta hapaga chatli bana traga lewak miyam ge sewa do press ki nangba mayam sing da bokta adum pot torok pa den ikoi nahan camera thugai bagi furak bagi cherak bagi mayam ama to bo se ikoi ngasi protest to la ingai da ikoi civilian protesters sing gi marakta gi jus maina wakhal ji kitang ten ba khandaba manda pot yawi amarom da yamna keno to ba press bo awang ba thang no hona ba protest mayam jo yaw da na te maram di tawri protest mayam ikoi iho khongjang mayam ji gi ngasi miyam da mit na kung ohelaga chap chaba madugi heta mang da thok pa dona madugi pawdum godu si press media electronic and print media jale ram dragadi ikoi masi social media ge platform khokta na sunga sunga moy adu internet thingu budagi ngasi sumaina hangdorok pa internet thingu ba hangdorok bagi praja miyam gi wari ngai mathak ta huji ikoi mayam jina ngasi protest to iba maram kari gi numit mangani kari gi shut down to ji hare iba local ngadi o kind mayam club organization sangsan mayam na kari gi damakta ikoi gi even maira pai bi CSOs mayam lepak po wari singda ngasi kari gi damakta support to nori ba haibache aso wang amala eb then ikoi na yam no aitaba pot amaka ngarangi kainoda evening gi pot gi haure viral chat pase ko aikhoina sengna hai ka de koi ta sengna kaino maminga dum palasu ko sukai de koi BJP spokesperson ko marup sidan dana BJP da akhana ba demand natana wafam amata thamdana press conference ka tawraga khutak ta boy ko tawre habse maram chabra kaina hanga iko si pakhum mayam khumnare are koi gi marup pramananda maitai ma ju BJP general secretary na daga kaino mo oibne ajawa mana ikoi ju angamba thak ta kan hona jari nakoi gi thak to hona bi odu party boy ko tawbugi lorba press asang bo khongthang nate arigi amuksu aikoina nakoi dagi ta dana ima lewak si nungsiba mini nangna lewak nungsi haidu loriba phirep tu chumbra adagi koi even boycott tawri do onare ada sina topa mani ko tawgada badi su kem thamliba separate district pa mi ba so adagi any cookie tribe ki aya be pirma political party that natro emotion chalo si kai gum tongan ma mayam ma reaction tawna rak pasina maram war kanda koi masel ge marak ta haib tare yamna nuai na da ba pot ama tholak pagi pot ama dum lai aduna koi na truth achum basi kai no se dum khangna lai pone aduna english ki saying ama da hai truth is simple but the moment you try to explain it become difficult haib do hujik ti koi gi lamdam ji thoi ba achum basi koi na phongdok na ba aruga madugi express tawna hona ko yamna aruwa pot ama yaba yada ba pan madongna koi gi hundu e matong yosel le maru na halamana haib do adugi type ngasi tar e aduna koina sigi jerak sida koina hujiki NIA gi case tuna maram oire adu oira kan masi pidadi yade haib pot ama hujiki pot leiramme sigi matakta prevailing law and order situation si masigi pot si unrest or pot si peace porokna ba subside tawna ba yana ba aduga compromise negotiation point amada lakada bodu potu gi marakta law and order maintain tawna basti administration gi thodang lawri ba mayam singsi loina phelo ibidong urji matakta koi ngarang chief secretary gi office tagi mana kaino amakak thoe no kaino order amakak order tholibu order matung na government gi office amadi sovereign office sing da attendance ngasai gi report sing che my concern administrative department sing da thagadawni aduga ayaba yaudana office karam da matak ta department posting lokat kani aduga haina DC sing da yatang tauthari na pirap ko pose masi yamna angak pot amane ba ngasi even
ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯀꯤ ꯁꯤꯖꯤꯟꯅꯥꯎ ꯅꯠꯇ꯭ꯔꯒ ꯏꯃꯔꯖꯦꯟꯁꯤ ꯆꯠꯄꯗ ꯐꯥꯎꯗ ꯐꯔꯛ ꯇꯥꯕ ꯄꯣꯠ ꯑꯃ ꯂꯥꯛꯄ ꯁꯤꯆꯨꯋꯦꯁꯟ ꯑꯃꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯉꯁꯤ ꯁꯥꯎꯗꯅ ꯈꯣꯠꯇꯅ ꯍꯧꯔꯛꯏꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯁꯨꯝꯕ ꯄꯣꯠ ꯃꯌꯥꯝꯗꯨꯅ ꯁꯨꯝ ꯇꯧꯁꯜꯂꯛꯕꯗꯤ ꯅꯦꯄꯥꯜꯗ ꯊꯣꯛꯈꯤꯕ ꯖꯦꯟꯖꯤꯒꯤ ꯄꯣꯠ ꯕꯪꯒ꯭ꯂꯥꯗꯦꯁ ꯊꯣꯛꯈꯤꯕ ꯊꯣꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯕ ꯑꯗꯨꯅ ꯉꯝꯃꯦ ꯃꯇꯥꯒꯨꯝꯕ ꯑꯩꯈꯣꯏꯅ ꯕꯨꯛꯇꯧꯗ ꯇꯧꯁꯟꯅꯔꯛꯄ ꯃꯥꯟꯕ ꯄꯣꯠ ꯑꯃ ꯂꯥꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯏ ꯑꯗꯨꯅ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯊꯕꯛꯇ ꯇꯧꯐꯝ ꯊꯣꯛꯄ ꯑꯃꯗꯤ ꯉꯁꯥꯏ ꯂꯩꯐꯝ ꯊꯣꯛꯄ ꯃꯌꯥꯝ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅ ꯇꯧꯒꯗꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯤ ꯇꯧꯔꯛꯇꯕ ꯄꯣꯠ ꯃꯌꯥꯝꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯥꯏꯔꯦ ꯑꯩꯈꯣꯏꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯗꯕꯅꯦꯅ ꯂꯧꯏ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠꯇꯨꯗ ꯑꯩꯈꯣꯏꯅ ꯊꯕꯛꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕꯗ ꯅꯥꯁꯤꯈꯣꯡꯗ ꯇꯥꯏꯅꯕ ꯍꯥꯏꯕꯗꯣ ꯑꯍꯜ ꯂꯃꯟꯒꯤ ꯑꯗꯨꯒꯤ ꯄꯣꯠ ꯃꯥꯟꯕ ꯑꯃꯈꯛꯀꯤ ꯒꯣꯔꯃꯦꯟꯒꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯆꯠꯊꯔꯛꯑꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯅ ꯁꯨꯞꯆꯜꯂꯒ ꯑꯦꯕ꯭ꯔꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯌꯥꯅꯕ ꯄꯥꯡꯅ ꯁꯥꯟꯅꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯊꯦꯝꯅꯕ ꯖꯦ.ꯑꯦ.ꯁꯤ ꯍꯔꯥꯎꯅꯕ प्रजागी इमोशन मैम ngaki phada na sana bai type to man ba ma ena da sine sine haiba pot ngasi huelam pau yaro yu pot se masi kup na ngasi gi lenga aduga mari le na ba concern authorities lenga ki makale mercenaries me amai tare administrative section da le ba kanko including chief secretaries natraga even mari le na ba concern hongi me am jina kup na madu nai na raga high court ki leiba petition ngasai gi khoi konse lekai dagi amaka naha amaka khoi court konse lekai ko ngan ba sigi be matangi 2024 gi haurpa adumba kango pps na sumo to paikal ga haugi ba case na ngasi chathara kanda petition on high court file tor kanda tong ko matang ngasi laiba manung gi wari me am se masi irei pot me am se ningthisna amutang digest to wiraga hai tare praja miyam da na hangwe sinagi ba ni case me am se whether home na madu refer to abra toroktra hai bi chap chaba pot amasu ngasidi as an common people civilian amoina as an activist amoina praja miyam gi mo silaga trong lawi gi dum tarik tarik ki nongal dingai nongyai hing nongyai da thokiba wathok then ikoi thinum gai da thokiba wathok then litan gi hanjan tholai ma kha tarak incidents me ama sigi incidents amagi mathakta ama mathak laiba pot me am sigi me am singse ni da sinabagi pot ta heta lakba pot se lairabani na ni gi magi sinabagi da dakar laiba magi criteria sing magi dakar laiba formalities sing do mapung fana sinadribra haibisu masisu praja miyam da khangan biona appeal tawjaningi praja miyam na mayek seng madu khangam matamda khoi shauna ro praja miyam nomagi sura noma chaja bana ngasi wana hengbagi caption miyam ama masana pi ani ga trogon pam na hang pangang tholai ko sumba moigi loina mak harpa ko muk sumne haibagi wafam ni nate praja koina haiba ko government gi weakness lerangani praja gi weakness leni nakana ni maki adubu aikoina haijaba police na kanti fudo kana innocent civilian da onjan bai sharuk khoi lo thugare ba lo breakersing terror attack mayam chathariba terroristing aruga khoi lamdam chida ngasi di mai fail tawriba hena chaliba pot mayam chingche as per law of the land madugi pot to punishment pinaba taunaba honabiu aduga ni gi hujiki anchor na thambireba pot ta khoi no sinai nariba pot se masidi yamna kaino oiba pot am oi thamoi chokningai oiba pot am oi adu ngasi phoki lengak singna ni da sinagi pot am ta mai pak te habji acho murum su masina oirabra haibachi yamna mayek seng budung na tawri ar chap chap mayek seng na pot se khoi even ngarang govindas konthok jong home minister na khoi su sampur gi district pithok matang amadadi yam thu na sengdok piraki ko maram maduna home minister moina then inka aduga masigi ikoi ngasigi new tv gi khuthang da ngasi nainariba news analysis sigi masi pose tabi bataragadi masigi pose the honorable chief minister yauna uji cabinet minister sing yauna ladiba makoi government uji ruling government sina praja miyam da masigi ni gi case sinaba sinadabagi yaba yadabagi paikhatpa yaba yadabagi paiba paidabagi matang sing se kadai faw da ikoi gi case se yogre kadai faw da paiba yarigani aduga mamangi case sing na karigi namung ta krai wai bokta status report amakakti praja miyam da pihaning ena ismaina thamjagi news analysis khudung chalo okay thaga chereza ozasida akhugi home minister khoi oza govindas na thambirap statement duni lo thugai basing chapchana thengnana ba counter insurgency force thunglaragani micham myam gi yenglaga total shutdown handokna ba appeal tawkre haidana ozana kalam rom da hoi khoigi masi counter insurgency gi force thunglaragani harsi thunglaragadi yam phai makoina thunglarakanda chapchaba makoigi tawam thokpa chapchaba action si chapchana ID thabak oina onthok pirakpadi yam phagadra na khale domakpu masibo wakoina hek ubada yengbada khangbada khoigi whatever lairiba thabak thoram singje manipur hek yauragadi loimak taiwan bagi pot amase khoi dumak oi thabak oina ID implement tawrani hairani haidana ai boina de jum thoga su action plan oina di on thorok pas yu he udaba adugi mathakta mo khogi micham gi yenglaga total shutdown handokna ba appeal tawkhra ji
oza kiran akoi leiba akoi gi total shutdown limit mangani tauba sina akoi chapchana miyamna pamliba haidi justice miyamna pamliba outcome haitare masi chapchana phangadra aduga miyam sisu tainabam lengak ta phanayam tainaraga su protest phanayam chatlaga su agitation phanayam tawraga su chapchana lengak ki lobam thokpa responsibility si dinga si bog lorak trabanina tongan ba strategy ne ba yengi se yengba budi aduma koi ba targa su numit mangani total shutdown to ba ha si sura khoi ai hojik lakpa da su dum machi henjang yon ba khotpa dum thengnai adagi hingda ba yadamnina nong gi sura ga tan ba dadi aduma awa ba chaking si di yam di phangba adumak na makhoi si leibak nungsi de ha ba su hek yadaba adumak pu numit mangani total shutdown to ba sigi outcome miyam na pamli ba pandam si ozakiran phangani hai bagi asa se leibra kamai tawi kitang at least khara doisu kari point of view kamai thambini taseng harga di aikhan government da koi tongan ba education mayam ama public sing chathar report sina koi gi demand khudi mak ki loina mak mai phangani hai wafam na te adu government da aikoi na taseng harga di civil society organization activists mayam ama aduga taseng mara ba any lady ba CSOs organization lady mayam tori report di they are just a watchdog of the society aikoi gi sidai da koi society thoi ba amor kai mayam sing se sibu mit na ko ngoi biyo na government da pressure tawna ba gi mechanism amagi manung part ama oina masi summa mayam tawne lawi masi gi sinai koi hingde adabni na koi na an angry man is a hungry man empty stomach or gadi madu loina mak mai tawi harak pani na hingda ba yadabni na ai si ba changba ani gi langdai marak tu da aina ta sengna lewa ki oba afa thapok mayam ama tawninga ga su tawna ba leitar ga su madu chana thakna ba watan leiba kangu da di masi protest na tawge tham tawi chahim tawge daga even flight tawma pana matam ko leithoge leiba mi su yaudaba na teba arubu suro no ma ga chaba mapanda di yam phajaba manung da di yam horaba lewa lamdam ama economically yam china backward or soil state ama oira abani na aikoi ta sengna haraga di lamdam se yam ta china manung da ware haibadani masi gi wari ba posi kaino da aikoi praja aikoi gi su asoiba mayam lei leitaba na te aruga sasan tawbirbu kangu gi weakness mayam ama ta sengna haraga di total constitutional and administrative failure oira abani na elected singi magi first and foremost duty kaino kau thorokpa then makoi gi moral responsibility sab san longna rakta pot mayam dunani aruba swai se aikoi na awai kum tawno bi matam di natraga su aikoi na protesters sing dugi aduga aikoi na demand sing adu makoi na pami ba sing dugi against ngasi pocha yoli ba phami ba sing duna tawre haina hawusu landu gi ne magi munung mana puram ba yai natraga magi masa matom de hingam ba yai but hingna ba gi lan pham da lan theng na da wa ba pot mayam sigi pot sine ba ngasi de koi gi sungba protest natraga sungba kind of agitation movement mayam sina masi merit tegi majaw gi horka doi pot se koi wa ba ne hela ga mi ji siba ki rakti ha ba pot la akanda masi gi pot si la kani aduna koi shwai da nahan koi na mamang da koi yamna nungsiba da kano amaka statement amaka koi gi social media platform da aina thengnagi sana thongi editor obiba hujisu obiba obidero khangde ko mahindra konjam manindra konjam haiba mai mindu charakpa ai ningjeng de tamudu khangni khangna jaraga su ko mana amaka khai ikoi hingba yaba hinga aba sai humdra gi mathak talaiba ikoi mi chamri chamga dang punjalaga lakadru future generation gi damota lan thengna mathau tabra aina swais da aina omar muktar gi wari du ningjang eba ta sengna ma si quran gi ozani imran ni livian teachers ni aruga ma si islamic scholar ni ko adu mana ta sena gorilla kaino gi damakta magi litoroga magi ngasagi Italian colonization gi against mana lan hau matam da lion of the desert kind of maming phangba even cinema bo phonga tawgi bidne ba magi educate gi 1931 da far kan yam thuna hai dare ko ego magi 16 September 1931 da faraga na de kaino da 11 September 1931 da faraga 16 September 1931 adum hengtin de hard ki ko magi motto da we do not surrender we win or die and a pot on leb manipur the masigi omar muktar gi poche ngasi ko ning jeng mo thok tai an ga tagi wana tana adu hallo ba mana ga chena 1852 to 1931 bo hingam banu pani ko ar magi piram message se mana the moto de yauri se ekona we do not surrender we win or die have gi pot ngasi manipur projam yam zo omar muktar gi maktu gi khulai pra ga lan hok se ai bo wana te adu magi adu gi pot ama ngasi di khoina ngasi uyeba aduna sigi pot mayam sing ngasi khoina kari gi livian independence ki ta magi yamna munai draba sanagi mayek kali na yegale hoba muti saraga thamma nupa ma ngasi di adumba kari no hai kana mana 1911 da magi Italian invention mayam dugi potu da magi khama ngamakta budi hai tare mana am paira kanda magi warden masa sengal nga sai Italian army sing khana na ba tawki ba potong ngasi di masi yamna freedom fighter ma khoi aruga yamna true revolutionaries aruga magi ideologies principle nga nga sa mi moina umar mukta ngasi koina uri ba sum pot khradi koina nahan
Mahindra Konsam Mahindra ai maming kitang khenai ko ali je do oidani Manindra Konsam ko mana sana thongi editor no thambira ko wafung ga se yamna achouba impact ma praja ngasi ki protest me am the people pot amane nai lawe sumai to na ingarang jam nung siba yam thaza da pot am hai tare ko uripo ki oil pump gi mamang gi da he protest over jaga building chom lei bane ba moi gi mola ke sagal ei do sei je moi uripo apun ba lup kangu na sin bra ka ga moi gi group khra thawe uripo apun bulip ti yaw re khange adu gi pot ato group ani choi moi na organize to ho de yamna ngasi fawba manipur gi protest ki aduga history da thena da pot amaga ina madru ujagi ngarang je yam no haibu fawe kai no da halaman mayam ama senior citizen ko yame mi sam chani surong ganen kalle ko sei da makoi yamna like la chu haiba army leramba doctor ramba dagi mcs loi shure madru yawri do ko halaman mayam na phamma kanda leibak si issue gi matang da hai tare ko ngarang press briefing people uram me lambi chan chan ko mase machai da aina nungai je kai no da ngasi na ha mayam di ekoi gi agitation si violence or destructive or mayam yaw na police na su ngai da bol leramba yai ekoi gi mera pai bi gi youths mayam gi movement sing se saura ga di manipur si ta seng na ga atumba nongchani kai ni horunu hari ni mayam na kinari ni ko ipai pu sing gi haktak te ko na khang la ya da halaman mayam sina pothara ga masa masu ko la ga mayum da lai ga da wo sing ju bok lai da ge thola ga admaina torok po se mafam gi halaman lai riba above 65 plus daga 60 plus pok yare 60 gi matak lai ra na an mayam sing 70 80 90 100 ka su mayam na thola ga mai to bu se mase je khoi puning da madugi pot moina irang si ngasi lotion mangam dana government sin lai si matang si kari hino kamai to no haibagi message amaga pi ba mali aina khan bada ko ai jab chana mo gi statement me am do loi mo khang utra ga mo ngang to report yam ngai fawi si khoi na mafam sing da ahan sing si go wa fam mayam sing se ahan gi wa fam sing na ahan gi waina safu melik angang gi mathina rocket sai khoi gi haina ram poni yam phajaba ko sumain to na khoi punna ani makse ahal jo angang ju punna khana min ra chat patara ga di khoi gi government gi laiba magi machineries me am na katukaran tawrusu natraga khoi mapan gi changjal ga mapan gi thunglarani counter insurgency gi kai hai pochi yaw draga su hai tare ko government si tau na sing si tau godabni khoi sing si tau godabni nupi ngang sing si tau godabni si tau mathau tai kai ba yamna clean advising aduga innocent civilian things da aduga halaman kok lerba like la chu herba mayam jina sumaina tholaga pibi betara gadi ekoi gi lanjang si am thuna conflict si solution su propang am gadana khanjai adana madugi organize to biriba hongnarubu tawdana tholaga tawri bana traga organize to amadi leram be ai ko madugi mayam sing dubu yam thaga janing ai di sum mapom phongi torop je si sina ekoi movement sing si ahan gi oba movement naha gi movement khaidok se habi wadi nate adubu khuding makki ekoi pulap ki apun bagi oiba wakalonda ekoi lewak sigi lamdam sigi tungi kunai mirol singi jang da kari to mathau tai ai base sum meam je open na khana ba naina ba discussion chawba sina ekoi gi chapchaba koi wan thok leiba solution ama aruga justice pangna bagi masa ama oigani natraga di justice delayed justice denied haiba pota any fill any jaga any area da salum tam da manipur go ninga si follows maina justice phangmangam da leiba then NI gi case in order mamang round khana gi ba ayaba ma home dagi refer to amdragadi madugi pot pai bi ade kaina high court yoraganda sahi 24 gi 24 25 26 sahi ani mapung pha hum phajalak matam da hausikta sumaina puthorok pot adudi ngasi fawda ngasi ngarang dagi piriba case mayam sidi karai fawwa madu jenen urangani haiba pot se maji thajaba walakpa aduna lengak ta leibiriba including chief minister home minister concern others mogi lengak ti yobiriba singna home minister se ruling da leiba kangu sigi center su leibani na masigi pot se ningthi sina consult to birakanda unaba chalido kari wari shana bano khangdragasu leibak sigi irang loishan bani hana lai khudingi media press briefing to duna tab madugi pot chap chana union home minister gi pot cp re ikuna si tawre si ayaba leire si sumaina si refer torom daba mayam sing ju hujik tawren si sumain tawne haibaga sing thajaba se ikoina ngasai gi JSC ga phaminna bada warep nipan yanaraga tawkibani hallaga paula kiden to bangarang adum ikoina ui ko seis ikoina video footage camera photograph lauraga khoi military crackdown to da to ko ba yam phasa phasa warep mayam ma yauri warep sing du praja sing adum pen da na tongan protest makha sana to bo oibdi oigani oisu oiri bani adu sigi pot mayam je kari da makta yanar ho matung da kari gi protest oi no have da yanari warol sing se da thang ta le ho ba thawak to on thopang amoi do gi mami ngasi phau la ko da ta da tori bani masai da khoi government na khoi gi kano country sing na da hai tare ko praja sing da onjal lagan traga je se onjal lagan traga imung do onjal laga victim jo sing da saw bu ju mathau ta de
ꯊꯕꯛꯇ ꯅꯤꯡꯊꯤꯖꯅ ꯑꯩꯈꯣꯏꯒꯤ ꯁꯥꯎꯗꯅꯕ ꯃꯌꯥꯝ ꯐꯥꯗꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯏ ꯆꯤꯟ ꯅꯠꯇꯦ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯠ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯍꯥꯏꯕꯁꯦ ꯊꯕꯛ ꯑꯣꯏꯅ ꯑꯦꯛꯁꯟ ꯁ꯭ꯄꯤꯛ ꯂꯥꯎꯗꯔ ꯍꯥꯏꯕꯅꯤ ꯃꯗꯨ ꯑꯣꯟꯊꯣꯛꯄ ꯃꯊꯧ ꯇꯥꯏꯌꯦꯅ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯉꯥꯏꯔꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯑꯗꯨꯒ ꯃꯤꯌꯥꯝ ꯄ꯭ꯔꯖꯥ ꯂꯩꯕꯥꯛ ꯁꯥꯁꯟ ꯑꯗꯨꯒ ꯈꯨꯟꯅꯥꯏꯂꯣꯟ ꯁꯦꯟꯃꯤꯠꯂꯣꯟ ꯂꯩꯉꯥꯛꯂꯣꯟ ꯄꯨꯝꯅꯃꯛꯇ ꯉꯁꯤ ꯀꯥꯏꯊꯕꯒꯤ ꯃꯃꯤ ꯎꯔꯤꯕꯁꯦ ꯃꯁꯤꯒꯤ ꯃꯦꯀꯞ ꯇꯧꯅꯕꯒꯤꯗꯃꯛꯇꯗꯤ ꯃꯗꯨ ꯁꯦꯝꯅꯕ ꯁꯥꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯃꯤꯌꯥꯝꯅ ꯊꯥꯔꯛꯈꯤꯕ ꯃꯤꯍꯨꯠ ꯃꯌꯥꯝꯁꯤꯒꯤ ꯃꯗꯨꯒꯤ ꯗꯥꯏꯇꯅꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯅꯤ ꯑꯗꯨ ꯃꯁꯥ ꯃꯁꯥꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯆꯞ ꯆꯥꯅ ꯂꯧꯕꯤꯌꯨ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯇꯧꯒꯗꯕ ꯊꯕꯛ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯃꯌꯥꯝꯁꯤꯡꯁꯤ ꯈꯪꯅ ꯆꯠꯄꯤꯔꯒ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯑꯗꯨꯒ ꯄ꯭ꯔꯖꯥꯒꯤ ꯄꯨꯟꯁꯤ ꯑꯗꯨꯒ ꯄ꯭ꯔꯖꯥꯒꯤ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡꯁꯤꯅ ꯐꯥꯔꯁ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯅꯤ ꯄ꯭ꯔꯣꯇꯦꯛ ꯇꯧꯕ ꯍꯥꯏꯕꯁꯤ ꯀꯥꯎꯕꯤꯒꯅꯣꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯅꯤꯡꯉꯤ Okay, thank you very much. Auza Kiran makha chathajabo inam sida BJP gi thabak thauram khudimak boycott tawbagi khongjing changsilagani cookie terrorist singda military crackdown chathaba ngamloidaba oirabadi pham thadok piu kokomi Chief Minister amasung Home Minister gi yumda leibak miyam na khongjing changsilaga miyam gi firep lauragani haidana thamlakni Zakiran sida amuk ekhoina yengba yare si BJP ki thabak thauram singsi miyamna pamdre habasi Zakiran ID ngasi ngarangi wanate thoiba conflict sidagi mamangdagi pamlamdabdu thoiba conflict sina maram hena oirakanda chahi ahum sudora bane pamdre habise khangi adumakpo hojiksu conflict thoisigi matangda sida khogi miyamna Chief Minister madi khogi Home Minister gi yumda khoi miyam changsilaga makhoi phirep khangminasi hari Zakiran sida khoina Facebook ta kari karada miyam gi tongan ba kari haini statement pirakwa thengnabada hojiksu khoina tongan ba protesting mairagi rally singje tongan ba lamgi ni go khoina thengni se singjamegi mu kawagi mu sagolban ge mu uripoki mu tongan ba mafam gi neba sida miyam na sudum hangi ai isamak ta sudum phawe ba lariba civil society organization singna haidi tongan ba laikai amamam gi lam amamam gi noma pali nairaga phongdok tawbagi mahut punna tawsi haragadi lairiba khogi club ki responsibility pubiriba initiative lawbiriba singsida haidi coordination je phauna rakanda tongan na noma pali punaraga tawbigi mahutta pulak tawba ngamdabase Zakiran masi karaida hoi karigumba khoi sina yengbada nomagi thoiba singsida kaini thoiba rally sigi outcome sidi iphang phangba udaba aduga tear gas kapakpada sokpa thoiba singje tear gas panaba sokpagi mami amkha oina manjelappa akhoina pamliba pandam sidi iphang phangdabagi aduna sokpa ngasai Zakiran na sudum habiriduni Nepal gi Genzi gi Madugi ihaududa laigidabase subject to correction mi humdraga taruk neba khoi chahi ahum sida mi kya sire adu itargadi noma gi pali nairaga rally chat protest tawbagi mahutta amutang punna tawbasi Zakiran masi ngamdabasi su masi gi marumda kari miyam se hena sini habagi pakhat bagira sibagi wadi Zakiran dum siri si mangaine kari thambini Zakiran taseng na gari masigi se koina interpretation se HEEYAI lemaga iga jukhena bi ai aiga amaga jukhena gi bi ai aduga manipur gi leba expert mayam hai tare makoi gi panelist natraga ni tawbirba mayam ji khena bu jai aina uzaba aina khanjaba ai wakaluna phaw amakak lei manipur de koina BJP yadre na dum hai congress palingai da congress yadre dum hai masigi post de dum nakong singja leraga laba pot am oi ngasi koi manipur de praja mayam na chinda BJP yadre lai je BJP gi total against leba kharana di yadaba orambi ai BJP gi family manungda makoi karyakarta mayam leiriba members leiba mayam singsna yade haibase amta leitabani na BJP still yaraga leiba prajana support to pot amoina center na support manipur gi leiba lengak sasan yaw sing zum lei hana lobu tabani maramdi kai gino da number 1 swai da ikoina chief minister gi miyum da home minister miyum thomjan gani haiba potsi thomjalakani soidum gi thomjan gi bi ai sigi muta makoina thola aga prajana pami ji kari no na thola aga hang budune mathau tari diko tarokta badi thomjalak patabani adubu masigi mahutta ikoina pamjabana makoina thomjan muta BJP gi member oiriba BJP gi phampai ba BJP gi grassroots leiba nantraga BJP gi top president bok leiba pot mayam se makoida administration gi matang da di BJP gi institution BJP gi leiba party gi planning policy gi matung ni chat pa pot ni na makoida nakoi gi policy planning mayam karino khangalu haina
taksan ba natraga makhoi myam singji oina loina mass regeneration tawgadabani ana tholpana chunggodra na khalli makhoi myam se amta leitragadi elite singji gatang lehoragadi makhoi BJP si manipur da tasengna masi lehloi dawani natra boycott tawgadabani haibadagi henna tamthiba makhoi mutki bya pot amachum oibi ai khalli muthatse habi wafam nate political party ma muthattabi engonda madugi keno leijade aruga madugi pot keno gi wafam natana tawgadaba pot se ekhoi praja miyam na ngasi so amuk nakan nakanda ekhoi machet mafam gi hauba fully organized tawngam da bai no ji anchor thambi wafam si lakchara kandadi tasengna haragadi mase ekhoi automatically mayam na masi organized tawba tawdaba natana hojik amukona MSF na amobhana natraga makhoi leiribo organized jamine mayam na ngasi tawriba kokomin tawriba pot mayam sidi makhoina siginum da si tawrni haraga makhoi leibising da tawba katang oiriba praja miyam da ngasi awareness pi buzo mathau taiba aruga swaida ekoi activists ekoina natraga even kanona ekoi gi press media gi sinaw mayam so mating pang mangam da pot jaga khra so leiriba sidaisda ekoi gi press media activists mayam si loin mak thupsal lakanda ekoi amat na thoktabi yadi haiba pot ama ekoina wabasne henjala matamda life and death CBI changbi ai adunga sa aina kainogi amar muktage ma haijagi bido we do not surrender we win or die haiba pot se mamam gi thaina koi 2020 kainogi 1 gi June 19 gi pot ta mayam hongru tawdan tholki ba pot madumaina tholoi hoji hainingai leite Nepal gi Genji gi pot tholoi hainingai leite ekoi adugi manaba pot ama haib tare ekoina haibnate masi civil society organizing leadership na ba haiba hore mayam na haiba hore se ekoina tapna ekhoi masi chapchana masi gi kano si compromise to wana traga madugi yanabam porokpa settle to hodaba taragadi masi gi outcome outbreak si yam sathi badum oi haningai leite haibse swaiden en tawjani thamjani wafamna adana ekhoina masidi organize to godom nate praja ekhoina ai imungda swaida ai tumba phangi hippa phangi chaba phangi ai chatpa yari haina leithokpado madu nataba hojiki trong lawigi incidents kati was nataba manipuri any jaga amra thokpa pota ngasi so called ekoina maming tholiba aina di habitual liars sai cookie sing maikum ubising se narco terrorist sing ar makoina sponsor tawwa drug mafia cartel me angwa chapmineriba kanguna ngasi sangjalaga koi mapan dagi changpa foreign nationalists sing na external aggression internal disturbance to olaga constitutional crisis le halakanda koi lamdam se president rule bawa face torga hoji people government anoba ma mukuidri la ise thaum pharam gi roiko sigi pot manung da ngasi de koi gi lengak sasan pariba government bugi matak tabo ngasi hauraiba pot mayam sing je kari gi no hai kanda leiriba government sing je koi pendre adana koi praja singna pami posi tobiu haibda tobungam da bagi ne lai poche swagi singnari ba thori si singnaba matamda government ngam ki gedura prajana ngam gedura habse ngasi ngarang git lau thoroi ba ekoi gi total shutdown da ngasi nini chanba numit ta kari tho udon khang de ngarang bauti ekoi praja miyam na lau thoi ba shutdown se pulupna support tor ngam ga chaleba sumaina tapna su ngam ga chalpa mangani dagi taruk ni tare ni aduna education sector da na jage any pot sector khudi mukta sum fail ochal ba poche sum lagadi masi poche prajana ngam kan da lengak chasan laibagi kanadaba lengak chasan muthatpagi phim da lakbai phim da ju laoi haningai lekte swaida aduna people's government aruga democracy pelewak ni elected mayam sing che kon election toruga voters sing na khallagi ni praja sing na habse kauruga lei taragadi ngamdragadi masana surrender to haibaje kon resign to haiba surrender to chamane ba makoi je masagi pot masagi sasan administration mayam dung ngamdre aduga natraga ngamaroi habigi potu dagi ekoi te sengna mamang da ekoi che sengna center gi union gi duty amoina constitution gi provision article 352 ding 360 fauk the yariba emergency gi provision mayam da when state amana magi administration magi constitutional machinery breakdown to administration fail oraba do tagadi it shall be the duty of the union to protect a state to run a state have a posi yauri bane sigi posi laibine still is going to jiksi laiba government lengak si mapung phaba lenga ga oide maming tagi ngaraba sapi thara chappa ju mali aruga satrang board sina praja miyam orga matak laiba satrang gi maru mayam dana government gi opposition ruling na oiraga thang isna kana khangde ko gi chess board matakta laiba satrang maru mayam je kana na thang inu khangde haiba board ne uji lai je siga samana na ekoi na uji chiu still ekoi na security advisor se uji lok thu e haiba board laitabani na still article 355 se lairaga lai aduna article 356 lok thu e haiba dani constitution gi provision matung ina proclamation ma president of india na article 356 clause 2 gi matung ina thu akanda khuduk lok thu ki ba taraga so hauji maduga taina ba conjunctional period na
thamba koi masagi state sida koi masana function to bungam da as and when required is union state government gi mathak state gi subject to khosal laga thabak to ya bagi pot tham ge haiba taragadi hojiki article 355 su mathau ta pot am leibne madu thamjalaga tawbudunu oibra ngasi state forces laina central paramilitary forces singna lambi da ambulance kangde ama kangde thatna khotan tawraga even camera thugai dana tawba pot aragi even mi makut chalaba mi do faraga chingaga lambi da chatpagi pot ekoi oi da ba tai da ba mayam ama handaki pot su urak pa horiba sigi pot mayam sna makoi khulai pai ha su makoi na pai ba khulai mayam duna adum yamna pulap oina hata kapaga hat pasu yaba nateba thanan jala wala ba ki tawgi ba pot ki pot tarakani ba hojik modern da du tarok tarakani ma to mayam du pulup ka ju hingoi ba ko aduna ikoi tongan ba hojikti protester mayam CSO mayam na su solagan tongan ba mayam ma laura kanda madugi ayaba yada ba United Nations ka ri have posu tolok pa hori ba swais da ikoi na mayam no khan be ai lal ho ba ki na ta lal ho ba ne injil laga ikoi na koki ki kamu tholai chumaina valley gi sing thola abra kana interpretation halak pa ai nati masigi pot sida ikoi na ngasi laura iba ko mayam se UN da ikoi kari haina lei state amagi manung da state ikoi country mayam se ikoi international gi kano da state haina state country amom se lawi edum moi gi iba pot ko da state amasi state amana lauchal laga thamgi pot na da ikoi merger ni annexation to ba 1949 ni le manipur gi le ba hana gi status to pre merger status le hen bi haina ngasi laura isi kai gino da ikoi mapung fana ikoi gi merger agreement gi manung da oigera na traga madu yanara ga tawgi pot orsu constitution gi provision da safeguard ikoi le pot phang da gi chawdana laura ibne ba swai de koina lal horiba le mayum thado oga masi narak nong song marak tanatraga manipur gi wang mung operate tor mayam duga ekoi khulai paimin raga lal horoge habi wafam na teba ekoi chinna natraga kolom natraga khulai na tawan makhanda lal hauba lanjang mayam chingi tawan lan ngasi koina thengnari sigi thengnari masa gi magi jurisdiction nanthok na rakwa haidok na rakwa amana ma usinar taba the professional yengchana go pot lak taraga ni masi hena achoba marik te me jaw gi hoju tagani aduna singma pot mayam singida hujiki interpretation da koina hanba matam da club organization mera paibi lekai gi unit gi mayam jena yorok pa haibsdi lekai singida ngasidi adumba protest over thoko mayam singse mayam ne ta haina bi yawi thina thabak laitaba mathau laitaba dong ubiba madu lali makhoi singchina ni ngasi imaleba iramdam ifru izati kannabagi ahama thulai se lawgadabani adu mayam dugi marakta wakhal phadaba ngamdaba gyan tadaba wakal puning phadaba ngamdaba achumran khangdaba yorok khradana chengring amana chengko ma mangthu ha poto yawbo wani aruga ta seng haragadi ai amaga thamjage swaida inakara kunba paisa paiba wata padaba chenjau paiba imung manungi masa masu kayana ngasigi manipur ga issue crisis singi aruga protesting da tholokrabage tholokpa yarom gani masing kyam yaunge percentage aiba question ma lai swaida di yumda chaba phangdaba chara henba awaba punsigi adugumba kham thengna waba mayoknaba imung manungdagi tholokpa masa masu mayam amana imala laibak iramdam ifrup tungi jati gi mirol gi ikoi khandaba yadena tholaga thawai thadana punsipi khamnadana ikoi miyam gi damakta kathoktan lakpasi makhoina masing yami haijabane na haise aduna ngasidi manipur se adugumba makuda yam phajaba adu manungda yawtraba ahoba economically down oreba ikoi khangde mi khangde loinmo oire ena aina ngasai mamang ram thamjaki maina oira abanina aikoi hujikti mipung khudimak se maximum samada 80-90% gi matakta tholokpa matam do soina oishela en akshela e oira ani swai matam da swai da civil society organization gi nadraga atopa pot amagi influence da nadraga makoina koktu ina thokpana taba matom da tholakpa gi pot ama lakpa se koi sana thaknaba pot phok nei selaktaba aragi hingbagi kano le ratragadi sirisu ya en tholokpa matam do zakiran marak amda thajage sigi matang da zakiran abudi haidi sakhena be matoina mai magi interpretation se khenaina budi haibiri ko adumakpo zakiran comparing with June 18 masagi without territorial limit ki da unanimously haunaruba naidana ne batholei se aduda hojik thamjani gi wafam jina June 18 duga comparing with hojik leiba khogi conflict sigi matang sida laitriba mi masing jadu ki matik yame ba akoida haidi limit of tolerance matam dugi miyam gi ga limit of tolerance akoine akoigi generation da hojik leiba limit of tolerance akoine na leibagi mami makak chawna ta salaiba habidi matamdu da khoi unanimously hobangam gi ba ngasidi irang se numit ni phan hek hobangam da ba haidi momentum se graph se kar kanda bak laune tan ni nem da ba habidi adum mayam na so hairi sini even khoigi ima kaithel da leiriba miyam phoboloima politicize tawrabra tongan ba leiriba singse each and everyone se loin politicize tawrabra
ngarang na handa thoki ba ima meragi president gi sujata na statement thamobagi matang da mahaki workers singna mang haidi mob haudana tawri duneba sumain tawdana ojakiran miyam gi wakal da si organize tawdraga su mai magi manung dagi thoglake khandri base ngasai gi sina khoi gi chief minister gi sina home minister gi sina sigi haidana khaidok tana lerakanda mai magi khudong chabase launa nabagi sida tawning ba kaya ama leirabasu aikoina thobada khoina khongjang ji yaraba matamda aigi family da kairakani aigi chagi da kairakani habagi somba achauba mamim khak leibase manbana organize tawba tawdabagi wase tokse bojakiran ngamdrise momentum hallise sini da uzakiran hojiki poto hojiki anchor thambi poto da madu 100% kaninga itroba pone hojiki poto ne koni interpretation sakju ke jema kene haiba sidi ngasai gi wahi gi wani ar kenera e poche krai de gino hai kanda ngasai hiale mena kana gum mom de kari gum mom de khudong cham am ta phangoi do waloi do pot uragadi ai gi tawum to pokse ai gi professional matu straight random to ngam ngane ba ai woro mi woro kana gum kharagi mahi ma chung khar char uragadi thabak to ngam do pot am lai ba adana politicize tawrabra mayam chilo na fajal politically magi kano tawr game chanarabra hai posidi am chumo wane ba ngamak pot ikoi scale sat karo ga chalong taba zero taba film la isdi magi constituent assembly sing the kare iba pot mayam sing je maximum koi manipur kana na kagi ing bio valley area zuko sigi pose karak matam magi kadra ga su government support to pose da kamai to gi yeng bio ba sigi pose na maram wara kanda ikoi hujik se mana kari khangini ma se ai kaino ni ai di magi oi haiba pot lum da zat kreba lewa ki pot da zat kreba ai gi magi an anak pot am da zat kreba maram di mana ngasi phangi ba mana tawningi ba pot se ngasai gi hui sidi mai mapudo jalaga di khong de dana ko ar main taw dana even atopa mitop la khong idana adana ekhoi praja ga magi kaino ga marakta ekhoi gi kari hai tare masi wan thok si halaga language yam phajadaba unemployment ron chakrani taw re ko ad main adum bagi system amala abani na hausi yam luba poni aduga ekhoina tasengna masigi momentum se ekhoina na tolerance wang du wafam nate leiba posida ekhoi kaino hujik tabak si toro kadra hai na tawdo man ba khra leibidun praja sing na sum father ga yeng bagi pot ma le hujik leje kham theng na ware hai ba se ekhoina yamna soliba periphery area da lojing le ya da koki khunga tainaba sing da di wabana hela abanina sirazu ki da mi masing si yam yameba ekoi gi swai valley area da di ibun jaga sing che ekoina masi sidaba sigat pagi wafam natana ekoi waraga su ban blockade chmai tor ko pod khara ware uraga su bom nungmai natraga hatna chuna basi yorokani habe posi leite dana leithoke na khanman masing yame na ngasai mamang round target to jaram bodo ina kara khunba paisa pai ba senjau pai ba kangu gi masa masu imung manung kayam tolaga sida participate toge habe se mi masing 10% phana 5% phana toro moeba yale main hygienic se makhoi mayam sina understand tor aba adagi politician mayam gon raiba kangu sina khatang lewa ki issue gi generation gi future gi na khangba numito adra akoi gi pochi di hongarbu to mapung phane ba hawiti all that glitters is not gold arang bu khodi maksana na ti haiba dumaina mapanda yamna phaja manungda iho hoba pot amaka ikoi sidaida mimi gi wakal sings da yauri bako adana ikoi sidaida ikoi na tasengna haragadi masidi hongargu do pot nate isagi thamoi nungda isagi wakal da lewa ki nungsiba lewa ki damakta khanba generation gi damakta khanba aduga ngasi ikoi na lewa ki khanba haiba se aina khalau do taragadi ai gi pikleba imungi isa isu nadraga imung manungi chinnaw mayam sing sisu hojik choiba victim oiba smaina kaidong karam kanda karam matam dagi oirakani habse khangba natte haiba potse mayam jina aware of masange masi laitabni na aigi da sokte moi da so azona laito ko poto saida aigi haiba potu da potse mangon da so aso aiga mane na aina khanba ngamba machange ba adana madugi expression da koina emotionally loin mak maduna chalasi haiba nate thabu kodi makko emotion gi wanate reality aruga koina madugi marumda behind masida natra koina si toro kari thopu yai haiba consequences do and don't say koina yamna khallaga sum lairagadi si tawragadi si tawbe si tawbe si wabe si tawbe anta ai sumai tawbe na khallaga consequence katang khallaga lairagadi thabu kuding mai pa oiba consequences to oning bu oirakshanu tawhum thobo hujiki ek tawhum topa thak to accordingly koni ek tawbo mathau tai haijabni koina haise masi matam chana matang chana to hodabni na madu punglong ni matungni jagoi sawa haita ganda ngasagi sumang da tai nei haibado adugi potane hujik tariba potse adana aikoina lairiba potsing da akoi swaida aikoina yamna kanna politicians sing chaiba ngang wi pota makoi su makoi na tawdrabni tuminna nakana silent to thangro akoi praja moine koi kai taw matau tai aduna innocent I am na
तसेंग नागागी माइखुम उपगा without territorial limit हाइबा पोतने मई होग्रिदो then हुजिक कुकीना separate administration with legislative power हाइबसे ngसागी नागागी माइखुम उपा नागा हाइबा पोतनमा सेम अगा umbrella तुपगा for a better political bargaining power ang मिदु सिनरगा तौगी पोतना होगी मईदो हुजिकटी अमु कुकी गी माइखुम उपगा कुकी गी political solution for a better bargaining political power sagat piana cookie have a posina receive oibani saying hayadi demand to wasingi kaino hay kana say cookie have a potula cookie la loba cookie terrorist ko na aramina adum thola kana masigi posida say example highway chaliba transporter me am sing se am pirga say koi cookie la loba sigini cp ga dawni moigi atm card machine oi ba haitare masigi function to wiana ba pot amaka ngasi leheliba aduna national highway sing dai koi nan even kemjana ukhul chatpada jiri chatpada koi kem to ngam de dana ko aru even cookie khul changjala wari sai do magi no aita ba pot amaka viral chatpada ngasi civil society organization me ngarang na handigi madu protest to hore e wai do me am cookie khul chatpa ya de ai di buk chat chatli hai ba pot ama aru gi pot to aran ba statement handu on ngasi haine ji kai gino ma kemjang ge maina ai ju bulletproof gari natraga mayam ama masing thingam da ba countless security I was telling me the guy that why more is at work and pull to cry to look I check you ngam never do Hiner I never say a chumbo one ever Hiner put the Konikim Sangi against you from the table go Aduna equate elected more or gadi Wang ang Tokomatum the su Praza Singi Port Sida Yenga Prazagi sentiment Sopia Natraga slip up tongue Pagi Tonobanga Rumunu Pagi is a white over Pona money do media Yawa Aruga Yam the sensitive of issues the Adum statement Tolopodana Masaki Lang action Prazam Yang Karim Katinari Haidanobo Madugi Wakalama Pok with civil society organization Manipuri Sigi issues at over Param Coco Minaga Masi boycott or Rendraga Moko Kudima can hide imposes wide and low interpretation Zigi land land we were from Natana Island Chumbi otherwise when a switch the masigi maikum unari wasing aruga community politics story wasing aruga elected sing na gyan tadana apun manipur gi kanone khangdana masa masai community gi thabak tawno honorakpada manipur ji ji kangong chaire na ko sigi pot mayam se makoina du makoina makeup tawdragadi projai kon taruba yab na teba ai khori swai dang asigi news analysis de koina new tv gi da ayukta leriba paper gi heading khara khana wane manungi ko issue mayam je karino kamaina solution porokani je khoi loina khangnar banga ta neba sigi pot mayam je dang asidi koina constitutional crisis lere breakdown of constitutional machinery lere constitutional decade or erosion hai tare khoi ji leri Manipur loina hare ko yam toina have political different oire politically systematic instability oire adu tagre swai the constitutional structure amasi makoina unable to kari haitare restore political problem adu without restoring violence and extreme measures lokota taragadi madu constitutional failure le reje kunam hainara ba khangler wafum natro singam dragadi collapse of the institutional process le re haise prajamiyam na khangabani na akhoi ta sengna haigadi magi restore to was a true normal legal means to madugi potu yarakta kamain to jige je it should be their duty adu politically infeasible or ba adu targadi to follow adu di masai constitutional norm me am do koina high board me am do kai high board la ningai chu lekte ba aduna koina stage sama magi set to mathok tai hai badu mana mafam fam visit to du oibi ai du hek chalu raga pung noma phadana pung tara phadana trai thoi phadana ngasidi mayam o lakponina madugi pot mayam dugi information ngasi mayam ma gather to riba civil society organization news channel mayam ma editors mayam ma so called intellectual mayam chingting mayam chingse government am tang makoi loina mak toroga machi brainstorming solution ma porokna ba hona ba mathok tai aduga magi negotiating plan kamain semgani aduga follow up action na kari kari tawgini kai je tawdragadi ai khoi di ngasi yam phrak ta puram lae adana aikoina elected mayam singsida ngasi last oina aikoina ta sengna haragadi makoida dum thammalak bota hariba wafam ji karino hai kanda makoi gi oiba chapchaba makoi gi ideology aduga principle natraga first and foremost duty khangdido khangna baita mukte koina haijaninge kaino hai kana request to maintain legal and ethical representative standard defined by the constitution India as an elected representative badugi poto khangna bhab tana chatpi wa haiba posineba masigi posi khang taragadi koina somda organize tawbi tawdubi waro mathau ta de makoi mathak process to maduk ta de makoi lawmaker amoina legislature amoina makoi lawum thopa duty me an perform to si me am ju lei roeba si me am ju walak poduna number 1 chore di koina makok te ge chore di makok muk choye haiba potu neba akoi gi posing asi manipur thoise aro sigi posi de koina even praja koina soide khanga gadi ngasi makoi da protest to da makoi da hai
haibada aki tu jung faultana wafam sing khona thammi base activist koi amani na traga anchor amani na ko hanga khum pa kum jina praja khuding understand to ngam dabnina praja khuding man so understand to gira kanda ahoba myam ju urabnina yamna violence of destructive of nation na tu suma khoida na khoi chi to godabani hana magi manak nak na leriba kangu sing se sina suma khoida haibi ba ma changeba haidana sum tawri myam tawjasnu kharle tokche gini haigadi praja sing chaw hela kandi mai hogi base kayam chawn horkani kayam thuna kayam yang na escalate ro kane base khang doi pot lai gani nai sumai thamsaki. Okay, thank you very much. Zakiran tentak na thambiyo khoi hangi tangkulani hat ki ba TM ka songi ambush condemn tawna rakli UNC na nagata balam singda namit homni gi sadang law thokre kombing jatha bada bunker ahum thugai kre tokning phangle du dana tana laigidraba mioi singda koi ex gratia pigani haidana su chief minister gi mai kei dei law thorakli Zakiran masidi am nungai tabasi condemn tawi habasima dum condemn tawi habasima haiba aduga ex gratia hek piraga hek lotion ba adu handak trong law bi incident sida angang ani gi mama mapa ni makna machagi ex gratia su law roi habasu hairi dudana hojik su mu ngarang nahan tangkhul gi makhoi ani legi dabasi su yam nungai taba incident am khani handak thoi si khoi gi anauba chief minister si mahak appoint torba matung mahak ki leader makha da lera matung da unwanted series of unwanted incidents ne thoise aduga hekta ngasai NI gi problem Zakiran mayek sekna thambigre ko aduga mi magi punsi se ex gratia lak tara sida sumai sum yasin na basisu aduga JC khoi JC ga yasinari harakanda mama mapa na amamu harakpadagi thoiba thongdok sineba sumain tawdana khoi marak khoi masel si marak sida su cooperation leitabgi mami su dum taba sigam tangda di Zakiran tentak na thambiyo kari kamai thambiyo taseng na hare ga khoi lamdam je sana calling karaba lamdam oire na haine sana je calling kaya ponte ar si film da lae adu ga khoi mioi bi punsi je ga silai tana paisa khraga mantik na ga ya bi film da su urak pase presam yam khoi shaung na rak pase then je si kangbu na thambiba powerpoint presentation me ama pa mi thamur ga su mama ampa gi pukning da yaning do pot yaw buduna ani ki differences lai ni adu mama ampa du gi moina lepi bi phirep si yam sing thani ngai oi ai gi sa ani mangraga su pikle bi cha sing do ta sing na mangraga su amuna halak pa yadraga su makhoi do ai pachana mantik na roi haibagi pot man ba yam phasu wa khalo na magak ti message sang pi ne lawai ai khoi swai da ex gratia condemnation araga madu tawrakanda hektam lotion bai pot makha tarak da kitang nong cheksala ga NI da sinare habe pot ga sai mamang thamgre ko si pot ahum jina lotion na base manipur yaroi si gi pot sin ta bidanga sai gi imung dugi family mama ampa ani na taw iba sacrifice taw iba pot se sina sumara moraga projam yam na ngasidi makeup tholok pa hobune na khali trong lawbi gi mama ga mamagi mathara kolaga tumiba ngang pikpaga moi ahum tuminna bada ani legi daba madugi chawp potuna sia pe kem da changaga madugi landaro badagi moi kapthor ko moi maruna palaga moi ahum leitaba ko aro even nongmai kapasi yadi habile te mop kano to buda khugi makhara kapo haiba pot yaba leibani moi gi ek logi matungina dubu thawak ta kok ta panba haibasti madudi mathak ta palai poto eta blind ta kape haiba pot amadi yawrabani aduna makhoi su tawriba pot mayam singduda CRPF singduda su makoi kem thado kap orga so matra kap ya ba ya da ba aduga atopa jaga mafam singda tarogana ta kap ta ba na mayam hainare mafam pam du ko suma mayam je leibani na koi coordination cooperation haiba pot tu di koi adum watna leire haiba se bot koi gi keno da lengak chasen natra lengak chasen yar ba singdo oi geran tra ko praja gra dum thok ko sima miyam chaung tai adubu koi na decision lobu matam da lewak miyang gi lorok pataraga di lewak mayam jiki tasengna sanagi kali mek irle hokna bumungda lobu decision khrading asidi koina anoba mayam khusieng goiba mihat mipun natraga sumba crime thokna ba honor pa matam gi amamam issue singji issue mon divert tok thok manaba pot am aina ngasai panjagi ba trong lawbi gi posi loiba matung nan thinum gi case ta miscommunication and home minister center koina mai ta bakra legi ko haibdi even cookie yaure na lawo poto home minister masana mai phone tha do press media briefing immerse ne na ko but adu targadi madru yauri ba personal sing duna why not
मखोगी ID आइडेंटिटी utpa करी ngamdri उत्पा ngamdri no ai kuki nate ai nagani chandel gi haira gadi ko adon diversion to man bo pot se dum bot side ani da koina thangjen bai wana tan government gi pot man ba khra lei gi aragi wona civil car amada tinted class amada amaya mama kari gi purga salam bano madu gi pot special concern SP sing da piraga khoisi chatori si smai to godori haidana kari mrong gi chatpa maram no smai chat ka do wa haiga do pot leram ngane na khalle chathok ke haiba taraga di ko ani si gi line si soi to dori aragi ai nangi jurisdiction ra is maina operation am jathagani haiba si huji imphal is imphal we khai je se kurum na imphal is ki commando kangu mna imphal west ki jaga am de mi pha ge de imphal west ki concern maryland da pau pyu mathok dai da changa phaya de kan mai jurisdiction khai do ine ba armaina army kangu ne tak tong dong to ya bra central ne to pyramid person haiba question am ju lai ba dai da ana government ju headache oi myam le ram bi ai tong dong tokshan ra ko pot myam sing se even nan sia pe gi camera thugai ba na traga pressman fu ba na traga na ambulance sing thau du ka chu moi gi ru lo do yaw pon te ba maleng we na lan marak ta po da red cross ki na traga ambulance ki press media gi mai krai phok da ka makhoi da kano da changba ya bi chat pa ya ya pi ga se khang da ba mayam mu su moi mak ta dum yaw re ha da dum uli ne ba ana si gi pot mayam sing sei khoi hojik loroi ba phirep si di ikoi ta seng na ga ti asum ba phirep amoina lawwa aduga express ya na ya da bu ne na ulak na ba ut poina imong munung da lorok pot mali je si gi hona zaman aduga imong munung lor ba phirep ta praja mayam na understand to bi ra kan da lewak na ngasi thengnari ba awa ba pot mayam sing gi losin gi no hona ba da praja ikoi gi phirep su chap cha na isa na lawraga lewak si goi ba lawum thok thodang phirep lorok sing do ikoi punna saruk yamina bom di mathok dai isa na lai tho lai raga mo khoi na torop ngai gani haiba du di ai gi nungai ba phangani mai chani haiba du di khoi na upam be ma tharaga mai yalak ngai raga chani na lai bu du di oi bi yaroi magi hingol da thaba ai hingol thaba haiba se magi hingol thaba da mana yam ba dum control to lai gi dawne na ai gi hingol da ai gi jaga da su ai isa na isa gi thajaba mathok dai punna thamina raga di nong phado mana hana pala jo aina hana pala jo aina yam jo mana yam dra jo share to min na to da meeting harau rau to ne tana mana sum tharaga ne sum yeng le raga wa da nga ga heng thabuk yaw dana kaim ta to dana ikoi mahi dang chamina ge cha chi haibu di thangna ba biduna su yar oi haibu ko samana na je si semi ba imun lori ba decision firep awa ba tab da nangi ba thengari ba awa ba mayam sing che aina isa na madugi pot da saruk ya saluba morally physically natraga any pot da ikoi na support to be potu leitaba taraga di ai gi tholok da ai ju mi leroi haiba pose parja miyam ikoi pum khudim mangna huji understand to ba khamina ba mathau tai na ismai thamsaki. Okay, thank you very much thagachari yam nungai je zakiran ngasigi pauche sing imaroi headline sing ngasi khanani ne bada zakiran gi tongan boi ba mod kya ma thambi dona mapung khan bi gi damta hanna north east window gi mai ke de gi zakiran bo thagat pa phongdok chari. Thank you very much for joining us. Loina na ngasigi north east window na ayukta khoi sandok chaba tongan bi pauche sing imaroi headline sing khanani ne ba sibu mieng tabiri ba khai punam ki mapam dagi ngasigi onedi mieng tabiri ba khai punam ki mapam dagi kaina na ba ya thangni jari. Have a good day. North window meaning tabiriba mayam punamakpu taramna okchari hauzik mapalamgi thabaki pau pijari ahanbada athubagi oina Dubai gi warehouse worker gi thabak kauri hairiba thabak asi apply to biningba miyoisina presentable and good communication skill leibetanatana masagi chahi kunmathoi dagina kuntrataret phawbada leiba oibigadabani hairiba thabak asigi pijariba khudong chabasing adudi per day 12 hours duty hours oijagani per week ta 6 days duty oijagani 2 years work visa pijagani loinana accommodation and transportation pijabatanatana medical and insurance su pijagani hairiba thabak asigi thagi oiba salary lising kuntare tagi haujagani ani subada United Arab Emirates ke driver gi thabak kauri hairiba thabak asi apply to winning ba miyosingna Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani hairiba thabak asigi Indian license paibiba miyoisingi thagi oiba salary di lising yankhai dagi haujagani Gulf license paiba miyoisingi thagi oiba salary lising yankhai manga dagi haujagani ahum subada Behran water park ki female retail staff tara kauri hairiba thabak asi apply to biningba miyoisingna retail experience leibaga loinana yamdrabada 165 cm ki changda wangba oibigadabani thabak asi tauba miyoisingna piriba khudong chabasing adudi accommodation transportation aduga duty meal su pizagani hairiba thabak asi thagi oiba salary lising maudra taretagi haujagani
Pamarolgidamakta 7005273217 natraga 9366230077 natraga aikoigi office Northeast Window TV building hata New Chekon Road ta lengsin birau Hakchang phana thamge hairabadi iramda masimakta da leiba khwaidagi pharaba hospital singi manungda ama oiriba Babina Hospital leijari mafam asida thajaba yaraba amadi sel yamna changdana specialty kun henbada ana layeng bagi khudong chaba pizari pediatrics cardiology cosmetic surgery amadi specialty makal makha kayada aikhoigi specialist singna marik chumna thawai hakchang yauna layeng jari aduna state wangmada amu kari gi chatlugani aikhoigi manipur da su hojikti awang bathaki healthcare fanglabada matam mangan biraganu sel hena tingan biraganu aikhoigi specialist singdagi malemgi apaba thaki layeng patata yumpam oiba service lobiyu Babina Hospital where hope meets compassion akupa marol gidamak Babina Hospital Sajiwa Jail Road Khabai Soi Imphal East lengsin birau natraga aikhoigi phone number 6909390666 ta call tawbirau Nurse singidamak achoba opportunity ama buduna lakchari madudi hauzik Malaysia na Indian nurse singi oiba khudong chaba pinabagidamak midyang changlakli VC nursing loiraba chahi ahumdagi tadana experience leiraba miyoi singna khudong chaba asi lobiho khudong chaba adudi thagi oiva salary 1 lakh overtime incentive free accommodation ticketing amasung long term visa asina chingba khudong chaba sing asi fangbigani akupa marol gidamak makada pizariba 7005273217 natraga 7005063196 ta contact tawirau natraga aikhogi office Northeast Window TV building hata New Chekon Road ta lengsin birau